Sanamahi Temple Board na Shinduna Khelchanglon Maru Hunba Numit ngasi Sanamahi Complex ta MAICHOU KONOK THENGRA gi MEETAM da LEI-SU KATTUNA PANGTHOKKHRE Thoramadu Manipur University of Culture MUC gi Vice Chancellor Professor Paunam Gunindro Lainingthou Sanamahi Temple Board ki Vice President Vidyapati Senjam amasung Wakhalam Jingba Board asigi Member Secretary Maistam Sivadatta Luang Board Member Kaisam Ibomcha Mangang Board Member Namoizam Tomba Mangang amadi Loisang Taragi Luchingba Kaisam Ivo Chobana Mathang Sitna Chief Guest President amadi Guest of Honor oina sarukya kibaga loinana lamdam asida leidiba tongan ba hiramda achoba thodang loriba panji nipanda chahi asigi MAICHOU KONOK THENGRA Khelchanglon Ningsing Manapiduna Ikai Kumnabasu Utki Thorabaduga Mari Lainana Manipur University of Culture MUC gi Vice Chancellor Professor Paunam Gunindrona Fongdorakpada Aikhoi gi Laioi Kraba Ipa Ipu Singna Irol Iek Lining Laison Amadi Chatna Kanglon Kaya Watana Thambirami Adum Oinamag Ipa Ipu Singna Watana Thambiram Liba Kaya Adu Ngasigi Mirol Aikoina Ningthina Ngaktuna Thamlibra Amadi Kadai Phauba Thigatuna Madu Ningthina Khangba Ngamlibra Haibadu Aikoina Khangpham Thoi Amadi Lamdam Asigi Miyamna Ayuk Namidang Kangdana Kurumjariba Lainingthou Sanamahi asi Hingat Hanba Mathau Tari Haiduna Fongdokliba asi Taubiganu Hingduna Laidiba Posak Amabu Hingat Hansi Haiba Wafam asi Aranbani Loinana Aikoina Matamgi Mamal Khangna Thabak Tauba Tangai Fade Matamgi Manungda Aikoi Miyoibani Hinglibani Masida Natana Panji Gilamda Thabak Tauriba Miyoi Singna Thabak Ama Tauba Matamda Pukning Hanthaba Laitana Thabak Taubiyu Kanagumba Miyoi Amana Ngangba Sakpa Taurak Labasu Pukning Hanthaba Taudana Lamda Masigi Miyamga Thanaba Yadra Tabak ama oiriba achoba thodang loriba panji singbu aikoi pumnamakna yokhatba mathau tai haina fongdoki